Image Paodam miyang tabiri basing bu ahan magtada taram noksa boloy na kurumjari. Hauzik Paodam asigi maroyo pau pijari. Numinini sathagadaba post harvest management of horticulture crops and marketing year of Haiba Hiramasida training program ama hudokre. Mapam kayada section mipam phamnakre. Loinana Jiri News Network ki website ama hangdokre. Hauzik mapungayo palo birasi. National Institute of Agriculture and Marketing Jaipur gi mek makhada Manipur Small Farmers Agri Business Consortium na Krishi Vigyan Kendra Thobal khusam naduna post harvest management of horticulture and crops and marketing year of Haiba Hiramda numi humni jathagada ba lomi singi training program amang asidagi KBK Thobal gi training hall da haukre. Akhanaba Thobal amadi Kaksing district in Nupi farmers singoba training program adu hodokpagi thoramda Ministry of Agri and Farmers Welfare Government of India ki Deputy Director CCS NIAM Jaipur ki Deputy Director Dr. SR Singh Manipur Small Farmers Agri Business Consortium ki Project Coordinator MS Khaidem Horticulture and Soil Conservation Thobal ki District Officer KSS Nabakishore amadi KBK Thobal ki Senior Scientist and Head Dr. Jesmarani na athoy mithung sing oina saruk yaki. Manipur Small Farmers Agri Business Consortium ki Project Coordinator MS Khaidem na phongdokibada horticulture ki oiba pothok sing asi mai pakna puthokpada nupi farmers singi thaudang matangda hena khanganaba training asi pangthokpani senda lambi ki oina horticulture ki oiba potlam sing asi yamna thuna sel tanba yai adubo ningthina khangdragadi mangbadasu yamna thuba amani Lomi sing karam na thagani karam ba matamda thagani amadi lolak liba polam sing adugi market na kadai da ohengani haibana sing ba kupna khanba sangi haiki Babies na misi matang da asum balang lalang jim puthok na ba Manipur lenga na sem ki ba SIT mathau sungtok tok da ba SIT oire ngarang High Court of Manipur na babies na gi case CBI da sinabi krabani na babies na misi ga mari lena ba se sang khudima SIT na CBI da sinabiro babies na gi asum balang lalang jim puthok pada mateng pangbiu haina JSC against the murder of Ningthaujam babies na sanui convener L Gyaneswari na paumi sing da phongdokre ngasi thamai banda pangthokpa pawgi mifa amada convener Gyaneswari na hai SIT na su High Court of Manipur gi order ikai khumnabiu SIT na marilena base sang khudima athuba matamda CBI da sinabiu loyana misi asigi matangda asumba langlalang jin puthohanbiu Mamang thagi October sesat kunmari da babies na gi apokpa en tomsau da mioi kharana nang sel kayam paibano landoni gi imung manunga thengnaba ngamgadra nang kayam kuina sida lepa ngamgani haiba wahai wata kaya sinaduna ki halambagi thong je sina taraina lode hiram asigi matangda su je sina marilena ba police station da complaint tawjakre karigumba asigumba thong asa senaba mioi sing phadrabadi je sina tumina leiroi haiki Mamang da lenga ka JSC anaba magi makhada babies na gi hakchang loduna mathau mangam pangthokibani adubo babies na gi lana thoramdi case asi CBI da sinadriba phawba pangthoktaba haina lepna ki adubo ngasi case asi CBI na paidribani lana thoram ngasi phaw pangthokna leiri ngarang High Court of Manipur na takiba rai amagi matungina babies na gi case CBI da sinabi khrabani na CBI na hek pairakpaga lana thoram pangthoklagani Mahana makata na haikibada High Court of Manipur gi rai JSC ikai khumnei JSC na kara haijar basu Manipur lenga tasana da lerakpadu ngasi de High Court of Manipur gi rai amana Manipur lenga maithire haina JSC na lojei misi asiga marilena man accused oiriba Standard Robert Higher Secondary School ge principal Landoni amadi administrator Romita Bell da thadokibada JSC na nungai trabasu court ki rai ama oibana JSC na taramna oi Hauzik CBI da thiga kadaba watlibana miyamna mateng pangbiduna asengba asumba langlalang jin puthokpada mateng pangbiu hauzik maki oina Indonaga peace talk ki matang da leba ki irang leiriba sigi yengjaraga amasung court ki order boi kai khumnajaba oina JS na khongjang matang kharagi oina lepsa khigani haiki
NSCN-IM amadi India government anigi santigi warina Manipurgi apunbagi saktamda akaiba piba yaroi haina kokomina sangsilliba khongjangbu sagoladuna the New Age Progressive Farmers Club Thobal Khekman nasu ngasi Khekman Jila Kaithelda section mifam phangkhre India kanglup naiba waroishin purakpa yaroi Manipurgi apunbagi saktam kaiba yaroi amadi waroishin purau wakai pubirakanu haina thaba placard sinaduna kholau kayasu lauki Santigi wari miyamna sagotli adumoinamak maduna Manipurgi saktamda kaiba piraklabadi miyamna tumina leiroi kokomi ga khusanaduna khongjang kya sangsingani haina saruk yakiba amana phongdolakhi ngasi nungthil pung amaron taw matamda khumbongda ima singna phisatem paiduna rally chakhiba loyana haujathariba peace accord asigi waroishin purakpada hiram amatada Manipurgi saktam kaiba yaroi haiba kholau kya laukre ngasi sakhiba ima sing rally adu khumbong bazar dagi horaga sagol tongba lansonbi bazar phau basatki ima sing sakhiba rally adu bu sagoladuna khumbong bazar dagi kharampang kaitel phauba passenger service toriba auto singsu rally chatki masing yamlaba passenger service auto rickshaw rally adu da Manipurgi saktam kaiba yaroi framework agreement ta yawriba wafam miyamda khanghalu athubada assembly mifam phamduna Manipurgi territorial boundary kaiba yaroi haiba warep low Peace Accord ta Manipurgi saktamna singnaраklabadi siba kidana makhal makha kayagi khongjang changsingani haiba pleka singsu sinaki kokomige hoji saksanliba khongjang asibu sagoladon jiri bangi ucha thol kaithelda ucha thol harinagar ningsing khulamadi lamleng khulgi yamlaba miyamna section mifam chathaki United Club Organization uyumpok nasu uyumpok Tiger Hill da miyangi oiba section mifam phamki IBD Singmairong Kwakaithel Bamdiana Singopam Kadasu Section Mifam Phamki Kokomi Lamjing Makhada Coordinating Body Khuraina Sinduna Ngarang Numidang Morang Kampu Nupi Thaudang Luka Kusam Naraga Morang Kampu Khewa Bazar dagi horaga Khurai Lamlong Kaithel Phawba laklaga Khurai Ahongai Thangjam Lekai Mera Paibina Eastern Education Club dagi amuk makhatana Jennings Crossing Phawraga Khurai Lamlong Kaithel Phawba Mera Khongsa ama satki Mera Khongsa aduda saruk yakibi ima singna Manipurgi saktam maleng sapu amatana Thugaiba yaroi karigumba singnarakpa khudingmak thengnagani masigi aphapata punamak India lenga amadi NSCN-IM na pugadabani haiba kholau kayasu lauki loyana khurai ahongai thangjam makha mera paibina sinduna Eastern Educational Club dagi horaga Jennings Lamlong Kaithel dagi EEC phawba mera khongsa chatki kokomi khongjang asibu sagoladuna kodom pokpi lamkhai dasu mera paibi amadi club na sinduna kodom pokpi lamkhai da miyanggi oiba section mifam phangkhre Ngasi thangmai balila sing khunang khongda Modi Care na sinna phangkhiba wakai phamada Modi Care Company Private Limited ki Manipurgi oina head of the stockist pairiba Tongbram Wanglen maitena phongdorkhibada matam kya dagi nungsi chana leminaram ba sing mitamiani gi selinau sing hojik sanari ba santi gi wari asina khaibung tarakpa yabagi phiba amadi nungsi chana dabagi mong da lakle khudong thiba thorakpa yabagi mong singasi laktana ba hojik chathari ba pisto asina waroisin purakpada lebak asi kahendana ba hanagum nungsi chana lemina bagidama wakami pharmacy chatharibani ngasi me pharmacy da amuba pijon setlaga phamliba sigi maroiba wakhalondi hoje leba asa leiriba miyamda santigi wari asna maram oiraga leba asi kairakpa yabagi singnaba amalei karamba wakhalonda karamba agenda da wari chanaribano haiba aroiba phirep karamna purakani haiba khangba ngamdana leiriba samamnaba asi ko anbiu makhata na lamdamasi kaibi yaroi haina khongjang sangsilakpa kudimak sagotkani haiki Thobal District Wangkhem Huidrom Lekai Dalaiba Yaripo Universal College ki Teachers Day Cum Freshers Meet 2019 gi thoram ngasi college asi campus ta pangthokre thoram adu da YUC gi governing body gi vice chairman Dr Maibam Rajendra Singh na athoba mithung college adu gi principal Dr KS Budhachandra Singh na thoram mapu aduga college governing body gi secretary Laisram Joy Kumar Singh amadi joint secretary S Manitomba mangana akhana mithung lensing oina saruk yaki Thoramadu wangang kibasina karidama Teachers Day amadi Freshers Meet pangthoklibano haibagi matangda sandokpa wafamsing thamnaki loyana mairoisina college adugi ojasing amadi governing body founder membersingda asamba khudol tamduna yaifa thaunijaduna nolokpa utki mairoisina Manipurda kundaminari ba tongan makanglok phurupsinggi saktam langduna Unity in Diversity haiba pandamda apunbagi saktam utkibaga loyana natki oiba jagoi isai cultural program kayasu college adugi mairoisina utki
Thobal Forest Division ki DFO Devla Laifrakpomgi biyeng makhada Thobalda mobile team ani thokna khaidokna usek langsing phagat na matharakpa drive ki manung chana ngasi Kakching ki team na drive chathakre Lokshi Park ki akoibada usek phanaba lang kamarum thakna leire haiba paw ma phangbadagi Palel gi BO Med MD Salaudin na lusingba Kakching team amana ngasi angan bayuk tagi drive chanchinbada Irengbal lambi gi nongpok thangba saruktagi lang kamarum su phagatle hairi Kakching team na phaglaklaba langsing aduda thuramba tingri water duck ani yamna seksina lokthok laba matung amadi treatment phajana piduna thadok pikre ngasi gi drive aduda wildlife warden Thobal W Ramchandra masung Yaripoki BO M Birensu yaki haina forest department gi pawgi source amana hairi ngasi nungthil Jiriba municipal council gi Multi-Utility Complex ki auditorium da Jiri News Network Committee JNNC Jiriba Manipuna singna network asigi website ama hongna bimatungina hangdokre ngasigi thoramatuda ke Sarat Kumar Vice Chairman Manipur Food Industries Corporation Limited Government of Manipur Chief Advisor ABW Jiriba M Harikumar President Jiri News Network Committee Jiriba Mayang Lambam Rajkumar IAS Deputy Commissioner Jiriba District Moirangthem Mubi MPS Superintendent of Police Jiribam District Kogendra Khomdram President Editors Guild Manipur EGM Manipur NG Biswajit President All Jiribam Working Journalists Union Jiribam Ras Nongthombam Editor Impact TV Imphala Madi Seram Herazit Publisher Manipur Chronicle Jiribamna Mathangsna Athoiba Mithung Thoram Mapu Amadi Akhanaba Mithung Singoina Dice da Phamki Athoiba Mithung da Maira Sukatuna Thoramasi Hodoki Aduga JNN gi editor in chief MD na Mahin Laskar na welcome address piki founder editor JNN gi Romeo Moirangthem na ki no address piraduna asumna hai Jiri Bam haibalam damasi Manipur state ki capital dagi kilometers ani kuni thorom hena lapna leiba yamna maruiba district amani loyana Manipur gi leiriba district singi manungda tongan tongamba jati sing suna leiba apikpa mini India gumba amani Mafam asida media na loriba role asi yamna maru oi loyana hojiki matamda honglakliba global wall asida media na loriba role singthaduna loiba nairoi amasung matamgi e pausing khangbana samas amagi amasung aikoi isagi oinasu yamna kanaraba amani haibasi mipung khudimangna khangnaraba wafamni masina maram oiraga sotharaba iramdam lamdamasta media gi awonba ma puraknaba honajariba JNN ngasi website asi launch tawjabani masina miyamda kanaba kharadang oirabasu phangangani haibasi chetna thajai miyamna su website asida sangbiduna matamadamgi e paw suggestion amadi advice tawduna hena phaba puraknaba miyamna su mateng pangbiyo haina haiki ngasi thoramasigi athoi mitung oikiba ke Sarat Kumar na phongdokibada ngasi launch tawriba JNN gi website na jiri da thokpa pawsing Prithibi pumbada leiba miyamna ubo phanglagani Paumi ki kolomna nongmaidagi hena thawi amadi paumi singda security force singna harassment tobiroidabani haiki Kakching police station gi manung chanba Kakching bazar da leiba Rabi jewelry shop ki customer ni haiduna dukana sigi salesman da namthak toraga sana huran ki bamyoi ama Kakching police ki team na hokiba tang mari da wangjing dagi phagat khre Thasigi hokiba tang ahumda Rabi jewelry shop ki proprietor Rabi na Kakching police da complaint ama thangalakpadagi OC Kakching police ki lising makhada thigatpa hoboloina jewelry shop asigi CCTV footage check tawbada miyo adu masak khangbangam ki amadi makhata na atai footage sing check tawbada mahak numit kharani gi mangdagi dukana sa laktuna dukana sigi asina kom yengno leramba thengnakhi Pharaba miyo adugi maming Puyam Santa Elias Santos Maitei sahi yangkhai apokpa lekhidraba P Maipak Maitei Langathel Mayai Lekai dagini mahak maiba sabagi thabaksu tawi mahaki imungna yadabadagi hojik wangjingda maiba saduna layengbibagi yumda leibani mahaputang marigi numida waram pung 5 minute rom sappada Kakching police na wangjingi bender amadagi phagatkibani Puyam Santagi mathakta FIR ama loss tawkre makhata na thiba humba amadi wahang pahong chathabadagi haukiba tang 5 gi nungthil pung 2 minute 5 rom tabada mahakna huran kiba khudok ahum amadi nagi sana jura ama phangbangamle haina Kakching district police ki SP ki serol amana phongdarakli Atopa serol amadana ngarang numidawaram pung 3 makharom tabada Kakching district police ki additional SP law and order Kakching lusingba commando Kakching team na Sora Kunudagi area da asa ok sing check tawada
bag amada puraga motorbike thorakpa miyoi ama police ki team na khamnaba haibada gari khambagi mota kana thaukhibadagi police ki team aduna tanabada bag adu hundoklamlaga palal bazar gi mi sinbagi tanja lawraga nanthokre miyoi aduna hundolamba bag adu check torubada soap case tara mangada number 4 gram chani tara kani gram samapan nipan yoramba thengnare makhata na check tobada ti mangsat haukip sahi tara pana pokpa ti khuplet haukip ke sabampa village sandel district haina thaba aadhar card amasu yorongki thodo asiga merena case amasu register tokre haina su SP gi jerol amana phongdorakli North East India Development Party NIDP gi Central Working President Sapang Kunjagi Shor ke bana haikre hana party asigi president samajina mahaki tongan ba wakhalon na chachakhraba tungda party asigi matung tarakpada party gi marai ba kadomdano haina praja sing chingna ba phorongani adu party asna tawge khama thabak sing praja sing loina leba ki issue kya da punna thengna binagani wafang sing asin nungthil tera sapam rekta mahaki yumda pawmi sing unabada ke bana phondoki bani ke bana makhata aduna party asigi manung loiba thabak amata kaidana paring nayan sathakigani praja singa singnabiganu amadi mi paiba phawbiganu party asigi tongamba ideology leijai hauji oiriba leba ki issue singa sa punna thengnakhigani party ki president oirambana wangma laikhrabasu party asna delhi da chatuna hauji lairiba issue asida movement tawba hore party ki activities sing utuna tarang ba calendar program puthoknaba sem sadun leire haiki ngasi nungthil pung tara ni thoirom taba duaida imphal more lambi gi tenopang police station dagi more romda khara satharaga laiba s golai turning haina khangnaba mafam aduda tata teller gari ama accident thokpada gari adugi second driver ni haiba laisang tem rishikanta singh sahi kunthani pan apokpagi ming el mani singh singjamai wathom lekai kauba miyoi ama mafam adumakta da laikhidre hairi thodo adugi matangda tenopang police dagi phangba pauda tata teller registration number NL 02Q3243 gari asi Pores Boro Kauba Kolkata dagi driver aman thorakpani KB Alpha Technology Companies na Imphal More lambigi Lokchau Bridge saribasigi pochai kya puduna Imphal dagi Lokchau tamna lakpada thodo adu thokibani khudakta Tenopam Police na Muhammad Sangchenduna yengchen bagaloyana asiba hakchang lokhatkre hairi 16 State Level Orange Festival mathang tha December ki tang 12 15 phauba Tamenglong District Headquarters ta pangthoklagani ngasi District Level Committee na sinduna Deputy Commissioner Tamenglong ki Conference Hall da DC Tamenglong Armstrong Pamaina chair lauduna phamkibe mipha amana 16 State Level Orange Festival amadi District Centenary Celebration asi ningthina pangthoknaba warep loki Mifam aduda tharam sing asi pangthokpada sangdaba budget ki matang da khana bagaloyana chahi asigi best orange grower ki mana lupa lakh ama makhai lakh ama amadi lising 150 da hengat khre aduga orange festival competition da yauba grower khudimakta lupa lising nipan honorarium oina pigani festival asigi manung chana queen contest yauna atai entertainment program sing haibadi sir singing choral singing competition children mela Tamenglong got talent indigenous game photography competition orange eating competition nupi sing special game sing asan sing ba kaya pangthokani hairi Kaksing subdivision Manipur State Power Distribution Company Limited MSPDCL na koliba mafam singda miyamna machine sina tuna low yaiba matamda machine mapu amadi low mapu singna electric high tension IST line amadi electric line singda saru kapsen ba yaroi haina MSPDCL Kaksing subdivision ki manager na khuyek tawdun thadorakpa jarol amana phondorakli zero aduna makhata tarakli badi kanagumba singna hairi bo phamasi thauchadaduna high tension IST line amadi electric line singda saru kapsen lamba thanarabadi low mapu amasung machine mapu anima logi mateng loduna action lakhakani haina zero aduna makhata tarakli ngasigi malemda Indiana pangal laina lepangam libasi lenga asina Lebaki sel thogi phibam so andabadagini wafamasi Prime Minister Narendra Modi na Himachal Pradesh ki Dharmasala da pangthopa Global Investors Meet Rising Himachal ki thoramda wangang bada phongdokibani India da sakhapagi sel liba kangkhong mari edudi amana society ni ani suba kangkhong na lengak ni masina anoba bara amagi dabak thongna haplibani ahum suba kangkhong na industry ni aduga mari suba kangkhong na loksing ni lebak asigi city khara da hana pangthokraba investors meet ka handaki ga phibam manaraktre hauki basahi khradagi investors singda khudong chaba hena pirakli handaki mifam asida Himachal Pradesh da investors singna paikhat payaba thabak singi matangda atenba film amasu utki
Mega event asida lebak 13dagi investors-sing amasung ambassador 1,700 lomna saruk yaki. Foreign investors ani su mit asida attend tawri. Thangja numita pangthokadariba Sri Lanka ki presidential election da mire ama oiriba Sajid Pramadasabu Tamil National Alliance TNA na sawatkani haina lauthokre. TNA lusingba R Sampanthana haikibada Mahindra Rajpaksa ki government ki record amadi atopa mire anigi election manifesto sing yingsilama matungda TNA na warep asi lokibani mamangi government na tawgani haikiba sing tawba ngamdana loikre. Thadorok liba zero aduda TNA na sembada yauriba Elankai Tamil Arasu Kachi Tamil Ilan Liberation Organization amadi People's Liberation Organization of Tamil Ilana Kuyak Piri. Sanabagi Pauda Hauze Sariba Hero Indian Super League 2019 gi Tara Suba match asi ngasi numidaram pung 3 makaidagi Mumbai Football Arena Mumbai da Mumbai City FC ga FC Goa ga sanaba hokre. Hayeng November tang nipangi numidaram pung 3 makai tabada Jawaharlal Nehru Stadium Kosida Kerala Blasters ka Odisha FC ga sanaragani ngarang GMC Balayogi Athletic Stadium Hyderabad ta sanakiba 13 suba match da North East United FC ga Hyderabad FC ga sanakibada North East United FC na Hyderabad FC bu amasinoda maitiba pikre. Hojik phawada point table da North East United FC na point 9 phangduna khwaidagi makokta leiri. Hujaroibada maroyapa amukana thamjari. Numidini Sathagadaba Post Harvest Management of Horticulture Cross and Marketing Year of Fiber Hiramasida Training Program ama hudokre. Mafam kayada section mifam phamnakre. Loinana Jiri News Network ki website ama hangdokre. Ngasigi di emails Paodam pizza ba matang solution jare miyeng tabiri basimbu